Imes PAODAM miyeng tabiribasingbu ahan waktada binitana taram noksabagaloyna kurumzari. Hauzik PAODAM asigi maroya pau pijari. Mayai kaba sinja karbar tawbagi thabakta senaba miyoi khuding compromise tawbagi wafam leite haina si Minister N Birena haikre. Integrated Child Development Services Annual Meet 2022 ngasi pangthokre. Human Rights ki matangda awareness program pangthokre. Loinana Virat FC na Ima Panthebi Trophy 2022 gi mapu oikre. Mapung oiba Paulo Birase. Manipur gi tampakta lairiba phuruk kharagi miyoi kharana chathariba drug karbar tawbagi business asi khudakta lepkodabani. Drug karbar tawriba sing asi thingnaba honabada karigumba makhal amatagi yasinaba tawroi haina Chief Minister N Birena phongdokre. Wafam asing asi Chief Minister gi Bangloda paumai phuruk ilusingba singna war on drugs ki matangda pangthokhiba khananabagi mifa amada Chief Minister N Birena phongdokhibani. Paumai Naga Union, Paumai Naga Women Union amadi Paumai Naga Students Union gi lusingba sing yauna pangthokhiba thoramaduda Chief Minister N Birena hai Paumai phuruk ki tongan ba lusingba singna General Assembly mifam pangthoktuna Manipur lengakna drug ki mayokta changslak leba khongjang asida mapung phana sogotkani haina warep laurakpa si hainingai leitana thagatli. War on drug ki khongjang asida paumai phurupna amate oina saruk yarakpasna lenga ki khongthang asi khara makai mai pakle haibadu takpani. Paumai phurupna ngasi laurok liba warep asimak lamdamasta khundaminariba atai phurup singna su lobiyu. Maruina tampakta leiba popidi thadaba duga mayai kaba chinjakti karbar tawriba sing khudaktagi lepkodabani. Asigumba thabak sa senaba miyoi khudima compromise tawbagi wafam leite tungi mirol mangba yaba thabak thoramsingi mayokta lenga asna matam pumbada lepkani. Lenga na drugs ki mayokta thanglak leba khongthang asi aikhoi amatoina lepinaduna changsenba mathau tai lamdam asagi mayai kaba chinjak mapung phana muthatpa haibasi lenga khaltana ngamloi lamdam asa khundariba achaw chawa phurusingna achawa thodang lawhaningi. War on drugs khongjang mai pak pahaibasi Manipur miyang mai pak pani haina Chief Minister N Birena makhata ki. The second biggest tribe of Nagas in Manipur, the Paumai, have together passed a resolution supporting the movement of war against the drugs of the government of Manipur, and that they have jointly declared that the Paumai Union anonymously supporting the movement of the government to eradicate the poppy plantation and drugs from the entire state of Manipur. For this, I would like to appreciate and thanks the authority, the peoples, the representatives of the Paumai peoples who initiated as a pioneer in the state of Manipur. Thank you. Manipur ngasi so COVID positive oiba mi yaukide ngasi miyoi sam tara na COVID test tauki state asida COVID license handorakpadai ngasi PAODA punba miyoi lakh ama lising kuntra chani kunmanga COVID positive oikre positive oiraba sing manungda miyoi lising ani cham kunna laikidre. Apunba Manipur gi ICDS Supervisor Association Amishana Sinduna Integrated Child Development Services ICDS Annual Meet 2022 ngasi Imphal gi Singmairong Dulalend laiba Tribal Research Institute ta pangthokre. Taramaduda Social Welfare, Skill Labor, Employment and Entrepreneurship Minister Haikam Dingona athoiba mithunglen oibagloyena Director Social Welfare NG Uttam ICDS ki retired SPO Tabitha Simre Social Welfare Secretary N. Geoffrey, Social Welfare ki CFO Muhammad Ziaur Rahman, Joint Director Banti Singha Konthau Jamsu Saruk Yaki. Thauranggi athoiba mitunglen warol piraduna Minister S. Dingona Hojiki nahasingda makhoi lamsa sajat mangtharagliba stai ngathoknaba angawadi class tagi hongna angangsingda moral education tambiba darkar leire haiki.
Hauze Manipurda Human Rights Khongaunabagi Thodok Wathok Kaya Thorokliba Asida Human Rights ki matangda mahiroi singbu hena gyan tahanabagi pandamda Women Cell Kha Manipur College na sinlangduna college asigi auditorium da nomagi oiba awareness program ama pangthokre ngasigi tharam asida Renubla Takhelambam Human Rights Activist amadi Ayam Mairaba Singha President Manipur Development Council Resource Person Singh Oibagaloena Professor Yumnam Sunitibala Devi Principal Kha Manipur College na Chairperson Oina Saruk Yaki Awareness Program aduga marilena Mahiroi Singh aduda Ayam Mairaba Singhana Resource Person amo oina haikibada Manipur ge puwarida Human Rights ngakpada Manipuri ima singa charba thodang kaya lawki Malemda maming chatlaba ima kaithel ahanba amadi ani suba nupilan chaklam khongchatta ima ibel singa lawkiba thodang Maira paibi singa lawriba thodang kaya asi aikhoigi right ki damaktani haina phongdokki Ima oibi singsina lamchata sajata mangpa matamda khunai se amamba taibong palama khak oikini haibasina mangda thamakanda aikhoigi ima singdi aikhoigi iselisiam singdi mathongna maringjel ngaktana ireibak se ngalakpada achowa thodang lorki haibase history na sakini aina haibana chade awasinga aikhoigi lanthengna ba chatkani adana chatkiba matamdugi nupa oibasingna aikhoina sha lanthengna ba chatkhringai matamda ning aikhoigi mama oibasingna ima oibasingna nasigi kaithel ima kaithel aidana linkhalibase matamdugi ima singaduna lehuriba macha singadu yokpa ngamnabgidumta magi mayumda inkolda haujaba posak khudimak singade kai khudimana thenduna leire haidana kaithel aidana hainariba mafamsida porklaga aikhoigi kaithel se linkhathiba dubuni nasi malemna sattaiba kaithel ima kaithel hairis Thorongi Saramoina su resource person singa Mahiroi Singa Human Rights ki matangda wahang pakungi thora amasu pangthokki Lamdam asa seliba tural singa si aikhoina phattaba langthokpham nala oina ubiganu chakholakpagi matungina aikhoina sinariba phattaba sing tural da thadabiganu tural singna yamna sengna leiba targadi aikhoigi haksang amadi chai thakliba singa sida masna piriba kanaba singa si tungda horaliba miron singna su phangduna lehogani haina Lions Club International District 322D gi Pollution Control River Bank ki District Chairperson so oiriba thabaktagi potharaba Chief Conservator of Forest Mahendra Pratap na phongdorakli Wapamasi Lions Club of Impal City na Lions Club of Kaksing Greater Adam Kaksing the BWSC Irengban Sunday Eco Club Irengban da khusamaduna District Chairperson Pollution Control River Bank ki miyang makhada ngasi pangthokpa Kaksing District ki manung chanba Irengban da seliba Irum Turelbu luna nana thamnaba amadi akoibada ujara sing thabai campaign saruk yaraduna haikibani Ngasi campaign da District Governor District 322D Dr. Rima Surma Barua Adang Kaksing Secretary KSI Surjit Lions Club Kaksing member Singh Assistant Conservator Forest ACF Naurem Munal Maite Image TV Kaksing Editor Naurem Uttam Kumar Amadi Atai Miyoi Kaya su saruk yaki Akoi Turin Singa se Akoi nala oina bidaba Koi chokolak matungina pataudi myam sinar ko Turin si thada bidaba Turin si su singna lebitardi Akoi haksang Akoi chari thaiba adagi masina piriba ecosystem services se environment piriba myam se matam punamakki tongdala kiba miyoi ba adum phangdana legani adu masibu Akoi ngasigi larik hairaba miron singna masibu kobidana Akoi tokpadra ithoni fundamental duty ni Abi constitution da Bharat ki Samvidhan da piriba constitutional duty ni haibase akoi na angang pisak padagina khwaidi an bhoba akoi punama khangina ba akoi punama gyan taminaraga koi isa na pataba hana khangdadana toramba sing do handu oga turin sing se masamu phaba masdal erba indigenous species me amama masda horiba flora mayamama abi pambi singa mayam se mi khuna gi kanaba am oinaba ki pandana basi program singa se maham se sinjabani Campaign aduda Adamgi Secretary KSI Surjit na haikibada ngasi pangtholeba tharamasi turelbu lu nana thambada natana u thasi u hingansi haibagi program adusini haina phongdokki Manipur dagi naha sing armed forces da yariba makai masing yamna yahon nabagi leptan tharakpa thorangi makhatan tharakpa oina Assam Rifles ki Staff Selection Committee SSC na IJR South ki miyang makhada Churchanpur District ki Kangbhai da ngasi recruitment rally ama sathakre screening tobagi saraw moina uniform service sing da recruitment tobada darkar oriba physical test trial sing pangthokhi thoramadu da Assam Rifles ki team madu da naha sing da recruitment tobada darkar oriba document sing
preparation tawbagi matangdasu mateng pangki screening trial aduda naha 32 na saruk yaki amaromda Loktak Battalion Assam Rifles na IGR South ki miyang makhada Komlakhong Kumbida tree plantation ki drive amasung asi jathakre tharamaduda Assam Rifles na uchara marpurom thaki State Ladiba Oles Home Singda Ahalorba Miyoi Singna Labagi Sang Wangkalak Pamadi Hongi Masing Yam Kalibasi Macha Singna Mama Passing Mumirai Bagi Chang Hengalak Pagi Achoba Kuda Amani Maramasna Masigi Sanabiasi Hongdok Pamatok Haina IAWA Mistress India 2021 gi first runners up ki Mingthol Pangkrabi Memi Thiam na Phongdorakli Wapamasi Memi Thiam na ngasidagi hoduna sahi ama sathagadaba Humanity Service Hogdokpo oina Kangolgi Oles Home da Cheng yauna tongan ba potlam kaya mateng pibagi thoramda haikibani thoramaduda mahakna makhata aduna State tongan phamda Oles Home kaya hangdorak pasi apaba khongthang amani adubu hangdoliba home sing asida leinaba ahal kaya thorokliba sida lamdamasta mama pabu mirai ba macha yamlakpai khuda ama oiribani maramasna lari haiba migi masing yam khalakpaga ahal laman bu mirai ba migi masing yam khalakliba si Hongdokpa ama mathau tari maruina macha oiba singna aikhoibu I matumdagi chauna ba yolakliba pokpa mama ampa singmu miraiba si toklaga makhoibu nungsina loina biu haina appeal tawki Ima ipa habise mitna ubalai ni haina khoi lairik lai sudda loina tamakpa ngaktani adu ngasi chanabi ama oina old age home da thambagi chanabi ama oina lakise si ai thamoida sengna nungai ta phawe aduga akhoi ichinina laibiri mai chinau mayam ama ngasi ko bonu mitagi di old age home da thambagi chanabi se lep na bataw se haina ai appeal tawjani habidi akhoi su ahal oira kada bangaktani nomana cha nomadi akhoi gi chai suna sumai kari ba tawbiya ga akhoi kai thawani haibigi feelings to adu thamaga ne ngasi ko bonu mitagi old age home da thambagi chanabi se ai lephanjani ne haina appeal tawjani meyamda Joint Coordination Committee on Wildlife and Biodiversity JCCWB Manipurna COVID-19 pandemic ki matamda Animals Feeding Team kaya semduna Manipur ki mafam kaya da koina chatuna machinjak thaba yauna minungsiga loina thabak tharang kaya chathaduna lakhi adubu sasal loiriba mapu singna gyan tabidabana ngasi su thoningdaba thodo kaya thokli lambi sorokta sasal kaya thadokuna thambana chathok chasin tawriba miyamda kudong thiba kaya mayok na hanbada natana maralejadraba sasan kaya gi punsibu kudong thiali ngasi pasai police na koima mafa amada lambida sagol hata ama garina thombiramle haiba pau Pangbadagi JCCWB Manipur ko convener KSS Johnson Singa amadi team na changsinduna sokna leiriba sagoladu pasoi police ki mateng galoena lokhol uraba matungda layang pathap sathara matungda mafam chaba jaga yengduna thamli Manipur lengana su asigumba sasal kaya lambi sorokta thadokna thamliba kaya sibu miyeng sangbiduna public ta disturb tawriba kaya sibu mapu singda Khangan warol PBU Masida Department tumina lekhiba yai animals lover kaya gi thamoi kaiba matawasi matungda thokna ba sinbiyo hairakli Hojek Sri Lanka da oiriba sel thongi khwaidagi phattaba oiriba stagi leba adugi president Gotabaya Rajapaksa bu pham thadoknaba demand tawduna Parliament tamna changsinaba honarakiba mairoi protester singda police na tear gas kapkre Inter University Students Federation alusingnu changsilakiba protester singna napu masugi iron barricade sing adu chingthoknaba honarakpagi police na tear gas kapkhibani hairi Parliament complex ke koibada police na hanana barricade sing sadun thangkrabani miya madu tankhai khra pawbada tear gas kap lepkhide maduna Diatha Uyana Park manakta laiba dukan singda panki Sri Lanka gi million kunithoi gi miyam Chinjak thawama song hida langthak phangdabagi awaba mayok naribani miyoi lising cha kayana lambida thoroktuna president mu pham thado u haiduna protest atharibani adumoina bak president Rajapaksa na di mahak pham thadok loi haina leiribani Himachal Pradesh ki regional hospital layang liba hanagi telecom minister Pandit Shukharam Delhi gi AIMS ta makhata na layang na ba airlifted tawna purakre Himachal Pradesh minister Jairam Thakur na state helicopter piduna hanagi union minister du airlift tawkhibani CM Thakur na hanana regional hospital satuna veteran leader unaduna mahaki hakchangi phibamgi matangda hangki Pandit Shukharam gi makhata balayang gi maramda CM Thakur na Delhi gi AIMS director Dr. Randeep Guleria ga su phone da wari sanaki
Jamshedpurda laiba Tata Steel Plant gas pipeline pokhairakpai thodokta mi ohum sokle thodo adu ayuki pung 10 minute kun aduaida thokibani soklaba thabak suba sing adu Tata Men Hospital da pukatuna layengli company na thadorakpa pauda coke plant amagi battery taruk pokhaiki pokhairakpa duda employee sing du pakatuna question janaki hairi sanabagi pauda Haukiba April 10 dagi hauduna tim kunmathina saruk yaduna ima Panthobi Association Thaunawjamna sinlangdun jatharakiba ahanba ima Panthobi trophy ngasi loisinkhre ngasi loisingiba numita sanakiba final match ta Virat FC Kaksing Kuno amadi YOC Yangdong team ani asina sanaki ngasigi match aduda Virat FC na YOC Yangdong bu apiba matangi manungda mari anida maithiba piduna Virat FC na winner oikhre Pangthokiba tournament aduda best discipline team na Young Boys Luang Sangbama taki best player na Virat FC ki jersey number 11 Vidya Sagar taki best goalkeeper na Virat FC ki KS Joychandra Singhana taki tournament asigi highest goal scorer gi manana Pakhangba FC ki jersey number 32 Tombungna goal puna 13 chanduna mahanga taki ngasigi final match ki thoramadu president member sing oina Dr Yumnam Radhesham Singh MLA Hianglam AC CS Indrajit Singh member Waikhong Jila Parishad amadi TS Lasman Singh president MPA Thaunawjam saruk yaki Tentha Khongba Welfare Association TKWA Tenthana Sinduna Tentha da Sathariba TKWA Trophy 2021-22 gi ngasi sanakiba match animal draw satkre ngasi gi ahamba match ta Panthobi FC amadi Surma FC anina sanaki maduda team animagna apiba matang manungda panjal chanaba ngamdabadagi draw satki aduga ani shuba match na Yaripo FC amadi Sorana sanabada panjal amamam chanaduna draw satkibani match ki ahama panjal adu Yaripo FC ki jersey number 6 Nabin Ranana match horakpagi minute 5 sappada aduga Soragi panjal aduna jersey number 13 Ijaz Khana match ki minute 13 chatpada chankibani haujarabada marapam kana pijari Mayai Kaba Sinja Karbar Tobagi Tabata Senaba Miyoi Kudin compromise Tobagi Wafam Laite Haina Si Minister N Birena High Cray Integrated Child Development Services Annual Meet 2022 ngasi Pangthokre Human Rights ki matangda awareness program Pangthokre loinana Virat FC na Ima Panthobi Trophy 2022 gi mapu oikre Ngasigidi paudam pijaba matang astelo sinjare miyang tabiriba singbu amuka na khurumjari